Thasigi Tareta CBI na ARAMBAI TENGGOL ki fighting commander Asem Kanan Phakhiba Asi Leibak ki issue Theidokpa Yanaba mafam matam YENGAK Chatharakpa Thouong ni HAINA Coordinating Committee on Manipuri Integrity COCOMI na LEINGAK MARAL SHIRAKLI COCOMI ki IPR Committee convener Laikhuram Jayantana Khudepidana Thadorokpa Cherol amana hai CBI na Thadorakpa Cherol amada Asem Kanan Phakhiba gi maram kaya ama pallabasu mahak fabagi mafam amadi matam asi matang chadaba amane Asem Kanan Mirot Taduna Kochen Chelagaleba Misunate Mahal Phakhiba Asi ARAMBAI TENGGOL ga Mari Leinade HAINA Governor na MLA Singda Phongdorakli no Haibasi Chamam na Pawi Hauzik lamdam asida tonga-tonga issue kaya mangda taduna leiribani amade COCOMI amasong Manipuri ki miyamna madugi chapchaba warushin ama puraknaba ngaiduna leiribani madugi manungda gwaltabi thaudok tasu amane Thaudok adugi matangda thizinabagi damak semkiba inquiry committee na report lan khalaknabagi matam numit 15 ni adu hendokhrabani Nakalamaromda ngasi chenkuki narco terrorist singna New Delhi da chatuna center ki official singa wari sananaba hotnadi lamdam asida Chatnariba President's Rule Asi Makha Sangthadanaba Miyamna Maikai Kiyadagi Kholau Launadakli issue sing asigi chapchaba warushin ngasi phawba phangna leiribani amaromda lamdam asida thengnakiba ichau aduda state lengakna pangthokadaba mathodam sing adudagi hena ARAMBAI TENGGOL gi tenggoloi singna pangthokkibani masina maram oiraga miyamna ARAMBAI TENGGOL da thamlamba thazab adu hena chachal hankibani pumnamak ase tungoinaramlaga lengakna miyamgi mitta China Bohotnadi, Lamdam Asi Leiriba Makokthongba Administrator Sing Mitop Mianja Oirabasu, Makoi Asi Leibak Asida Leiriba Miamgi Yaifathaurang Sing, Pangthoknaba Leiribani Haibasi Kauridabani, Madugi Ona Tainabada Leibak Asigi Miamgi Apambagi Mayokta Leiba Thabak Ngaktama India lengakna sinduna tauhannaba leiba oina taraklabadi Administrator Sing Asigi Matam Leibak Asida Kuiroi Achumba amadi aranba haibase leibak amada leiriba miyamna lepa aduna oigadabani leibak miyamgi mayokta hanjin thabak tawraga mara chetpa ingtapa leibak ama oiba haibase oithoktabani leibak miyamna penadriba sing asi athubada kokhanduna warushin ama puraknaba lengak pairiba sing na hotnagadabani Nakalamaromda ichangna sokhalaba miyamda COCOMI gi flood relief and emergency helpline center na nomagi changnaba yadraba potlam sing mateng pangnabagi thabak adu haukiba numit nini asi Lepkibana Khudongchadaba kaya mayokna hale ARAMBAI TENGGOL na kauriba ban nasida malimgi oina ana layeng lining laishol amadi essential servicing komthoknaba adugi mathakta Ising ichawna maram oiraga awaba taraba singda mateng pangbaga mari lenana thabak thoram singda ayetpa pipigano amadi mathau tawjariba CSO sing amadi lanai NGO singi oina komthokpagi tangai fadabalei amaromda lamdam asigi miyamgi right to information amadi right to expression violate tawduna leingakna internet shutdown tawriba asi mangjona plan tawraba thawong amani haina lawi amadi Asem Kanan gi achiba tanja yenglaga irang asigi trigger ama oina sizinabani haibasi Mayik Senglei Maramaduna Lamdam Sida Anoba Irang Ama Amo Sagatpagi Mahuta Mangda Tadun Leiriba issue sing asigi Tungkoina Chatnamba Yagadaba Warushin Ama Puraknanaba Government of India na Hotnagadabani Hanisu Cherol Asna Makatari